Manipuri Wari Pambi Channel na tabi di bapum na magpo amo hana taram nok sari ngasi amuk ngayam ngayhak pothana na bagidamak ana uba Manipuri Funga wari masa ani khaktang puduna laksari ahan bagi wari masa sige maming kaisa banupa wari masa se hana taminarasi Thaina mamangaida koina satpa lamboi banupa ama khungang amada lairami nongmadi mahakna sauraba singyagi lambi amada matomta sumlaklami lamsang lakpagi waraba lamboi banupa asina lambigi mataida hoba kongnang pambi amagi makhongda phamlaga ngaihak wakhal tawduna lairami tanja aduda ikhang khangaudana sauraba kaijaw ama thoraklaga lamboi banupa adugi mamangda leplaga aki bagi saktamda ngarang ngangna sensin gada bagi maungda laikre ikhang khangaudana kaijaw ama thoraklaga mamangda leplaba aduda lamboi bado tawpham khangdre Sien basu yada sangsin basu ngamda tawduna ngaihak lepladuna kaijaw aduda munna yenglaga wakhal tawrammi adudagi di lamboi baduna phuk hawgalaga kaina nganglibaduga sanana yamna harawna jagoi saba horaklammi lamboi baduna song duna jagoi sabado uraga kai aduna ngakna hairai hai nupa karigino nangna aibu uraga jagoi sariba adudi kai giwadu tabada lamboi baduna hauna noklaga chong duna jagoi adum sarami kaina amuksu hanglai hai nangbu kari tawrabage haiba aibu uraga yamna harawna noklaga jagoi sariba dubu lamboi baduna khumlai mausana kai saduna hingba umangwamang da koina kai thiba satpa nupani ai kai amabudi pharabani adubu ani sudabadagi waraduna phamlingaida nahak laktuna imangda leplaba aduda ani surakbagi harauman khiduna jagoi saribani kai phangdaba kuirakle ngasi nanga thengnariba se fareda lamboi bagi wa aduda kai edo angakpa amadi akiba faurami aduga hairai fare nangna hana farakba kai edo yenge lamboi baduna yengjaune adubu nang kai edo uraga sen khibadi yadeko afaba kai edo kuina yengbasu yaroi masu mapang uraduna senna bohonarakani nang su sen gadara seloi dara hana wasau kai eduna seloi haina wasaklamni adudagi di lamboi baduna magi khaw manungda yawba mingsel amada khaw masilna supsinduna pairaga mingsel mamayedo kairomda unsinduna yenghalamni kayeduna mingsel da taba masagi mamiyedo atopa kaini khanduna maya khigatuna nganglamni maduda mingsel gi kayedusu nganglaklamni adudagi di kaijawado asengba kai oiraboi ningduna kiramni lamboi ba aduna kayeduda aina pharakpa kaise saure aduna kuina yenglaganu thamkhrage ko nahak su pharagadabani chen khiba yaroi aiduna mingselado khaw manungda hapchinna bohona ringaida kayado mamai thekattuna umang tamna sen khre adudagi di kayaduna saun chauna nganglaga chongduna sen bagi safu aduda lamboi ba adudi laimaida longna ta duna leihoi Madamadu singchan manipa ama hek laktuna lamboi bagi manakta sangsilaklaga turi bado haugat pirage haiduna masa pairu bada akiba khonjelda khangprek khangna khanglau launa songkhala i singchan baduna kari tawrabage ai hakni haiduna puninga do fathabi lamboi bado wakhal taraktuna sor sang no holaga phamthaduna kai thengnabagi wari ado liramni aduga haujikti ekoi ani surabanina khara nungaire haiduna kongrang makong aduda phamlaga wari sanaduna lai asomdana kai aduna umangda sensin khiduna kai mayam aduda kai chaba taibang mi ama leihore mana kai ama sufahawi aibu sufage tawbadagi selaklibasini haina tamlaklammi maduda kai gi lusingba aduna kai chaba mi leiba hunade maramaduna ekoi mayam amukta di yengusi haiduna kai mayam ado lamboi bagi leifam tamna soro sara lakpada nupa ani ado amuk leramba ure maduda ahanba kai aduna ngasai di amatang leihobani hojikti ani sure aidi sangsin bakire haina leithore adudagi di kai lusingbana nupa ani semai gai mari dagi koisillaga tamna changlaga yengsi haina koisin khre adudagi di yamlaba kayam ama laktuna koisillibado lamboi banupa aduga singchan banupa adugana urammi
ꯈꯨꯗꯛꯇꯨꯗ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯀꯥꯈꯠꯈꯤꯗꯨꯅ ꯎꯇꯣꯟ ꯌꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯣꯏꯕ ꯑꯗꯨꯗꯤ ꯀꯥꯕ ꯉꯝꯗꯕꯗꯒꯤ ꯎꯈꯥꯗ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯑꯍꯥꯟꯕꯒꯤ ꯀꯩ ꯑꯗꯨꯅ ꯂꯥꯎꯔꯛꯏ, "ꯀꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩ ꯆꯥꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯎꯈꯥꯗ ꯐꯝꯂꯤꯕ ꯑꯗꯨꯅꯤ, ꯆꯦꯛꯁꯤꯟꯕꯤꯌꯨ!" ꯑꯗꯨꯗꯒꯤꯗꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯀꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯔꯕꯣꯏꯔꯦ, "ꯅꯨꯄꯥ ꯑꯁꯤꯅ ꯅꯤꯡꯉꯥꯏꯗꯨꯅ ꯐꯝꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯐꯥꯅꯕ ꯇꯧꯁꯤꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯃꯊꯧꯅꯥꯗꯤ ꯐꯕ ꯃꯥꯜꯂꯤꯍꯦ, ꯆꯪꯁꯤꯜꯂꯣ ꯌꯦꯡꯂꯁꯤ" ꯍꯥꯏꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯀꯌꯥꯝꯗꯣ ꯎꯕꯗ ꯃꯊꯛꯇ ꯀꯥꯈꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯤꯃꯟꯈꯤꯕꯅ ꯑꯁꯨꯝ ꯀꯥꯈꯠꯈꯤꯕꯅ ꯃꯃꯩꯗꯗꯤ ꯑꯀꯪꯕ ꯎꯁꯥ ꯃꯆꯥ ꯑꯃꯗ ꯍꯦꯛ ꯅꯦꯠꯂꯨꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯒ ꯆꯥꯅꯅ ꯇꯔꯥ ꯀꯛꯆꯦꯡ ꯑꯃꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯤꯡꯒꯣꯡꯗ ꯈꯪꯆꯤꯛ ꯍꯦꯛ ꯆꯤꯛꯂꯛꯏ꯫ ꯃꯗꯨꯗ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯈꯨꯕꯥꯛꯅ ꯅꯤꯡꯒꯣꯡꯗ ꯄꯣꯞ ꯍꯦꯛ ꯊꯥꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯎꯁꯥꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯇꯦꯛꯇꯨꯅ ꯀꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯗꯝ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯣꯏꯕꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ, "ꯐꯥꯎ ꯐꯥꯎ, ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯨ, ꯃꯌꯥꯏ ꯊꯥꯡꯕ ꯀꯩꯖꯥꯎ ꯑꯔꯥꯡꯕꯗꯣ ꯍꯥꯟꯅ ꯐꯥꯎꯅꯦ" ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯎꯊꯛꯇꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯩ ꯃꯔꯛꯇ ꯗꯝ ꯂꯥꯎꯅ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯅ ꯂꯝꯕꯣꯏꯕꯗꯨꯅ "ꯐꯥꯎ ꯐꯥꯎ, ꯀꯩ ꯐꯥꯎ" ꯍꯥꯏꯔꯛꯄ ꯃꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯌꯥꯝ ꯑꯗꯨ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯎꯃꯪ ꯇꯥꯅ ꯆꯦꯅꯈꯤꯔꯝꯃꯤ꯫ ꯀꯩꯁꯤꯡ ꯑꯗꯨꯅ ꯆꯦꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯊꯛꯇꯒꯤ ꯇꯥꯔꯛꯄ ꯅꯨꯄꯥ ꯑꯗꯨ ꯂꯝꯕꯣꯏꯕꯗꯨꯅ ꯆꯪꯗꯨꯅ ꯌꯦꯡꯕꯗꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯅꯈ꯭ꯔꯦ꯫ ꯀꯩ ꯃꯌꯥꯝ ꯑꯗꯨꯅ ꯎꯃꯪ ꯌꯧꯔꯒ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯩ ꯂꯨꯆꯤꯡꯕꯅ ꯍꯥꯏ, "ꯍꯧꯖꯤꯛꯇꯤ ꯀꯩ ꯆꯥꯕ ꯇꯥꯏꯕꯪ ꯃꯤ ꯂꯩ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯕ ꯐꯥꯎꯕꯗ ꯅꯤꯡꯉꯥꯏꯗꯅ ꯐꯝꯗꯨꯅ ꯂꯩꯕ ꯎꯊꯛꯇꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯣꯡꯊꯔꯒ ꯐꯥꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣই ꯊꯋꯥꯏ ꯍꯤꯡꯍꯧꯔꯦ, ꯑꯗꯨꯕꯨ ꯀꯩ ꯆꯥꯕ ꯇꯥꯏꯕꯪ ꯃꯤ ꯂꯩꯔꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤ ꯊꯦꯡꯅꯗꯅꯅꯕ ꯆꯠꯅꯔꯁꯤ" ꯍꯥꯏꯅ ꯋꯥꯔꯦꯞꯅꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯩꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤ ꯊꯦꯡꯅꯗꯅꯅꯕ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯍꯧꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡꯗꯒꯤ ꯍꯦꯟꯅ ꯊꯧꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯇꯦ꯫ ꯑꯅꯤꯁꯨꯕꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ "ꯍꯨꯏꯅ ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕ"꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯇꯥꯎꯕ ꯍꯨꯏ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯨꯏ ꯑꯁꯤꯅ ꯈꯜꯂꯝꯃꯤ, "ꯑꯩꯍꯥꯛ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ, ꯁꯛꯇꯤ ꯂꯩꯕ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯥꯏꯕꯪ ꯃꯄꯨ ꯑꯣꯏꯕ ꯖꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯤ꯫ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯊꯤꯔꯒ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯖꯤꯕꯗꯣ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯌꯨꯝ ꯏꯀꯣꯜ ꯑꯃꯠꯇ ꯁꯥꯈꯤꯔꯣꯏ" ꯍꯥꯏꯅ ꯍꯨꯏ ꯑꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯊꯨꯡ ꯑꯊꯨꯡꯕ ꯃꯐꯝꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛ ꯌꯥꯔꯦꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯖꯤꯕꯗꯣ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯑꯁꯨꯝ ꯑꯁꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯁꯥꯃꯨ ꯂꯝꯁꯥ ꯑꯃ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨ ꯎꯔꯒ ꯈꯜꯂꯤ, "ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯁꯥꯃꯨ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯖꯤꯕ ꯑꯃꯠꯇ ꯑꯩꯅ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯒ ꯁꯥꯃꯨ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯖꯗꯨꯅ ꯂꯩꯔꯨꯔꯒꯦ"꯫ ꯍꯨꯏꯅ ꯆꯪꯁꯤꯟꯗꯨꯅ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯂꯩꯖꯒꯦ ꯍꯥꯏꯖꯔꯨꯕꯗ ꯁꯥꯃꯨ ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯥꯃꯨꯒ ꯂꯣꯏꯅꯅ ꯍꯨꯏ ꯑꯗꯣ ꯎꯃꯪꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯃꯣꯡꯁꯣꯡ ꯑꯃꯗ ꯍꯨꯏ ꯑꯗꯨꯅ ꯁꯥꯃꯨꯒ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯂꯥꯛꯆꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯍꯧꯅ "ꯒꯧ ꯒꯧ" ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯃꯨ ꯑꯗꯨꯅ ꯑꯀꯤꯕ ꯑꯃꯗꯤ ꯑꯁꯥꯎꯕ ꯎꯠꯂꯗꯨꯅ ꯍꯨꯏꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯨꯏ ꯑꯄꯪꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯪꯈꯣꯡꯗ ꯈꯣꯡꯂꯤꯕꯗꯤ? ꯀꯩ ꯂꯥꯛꯀꯅꯤ ꯈꯣꯡꯒꯅꯨ"꯫ ꯁꯥꯃꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯍꯨꯏ ꯑꯁꯤꯅ ꯈꯜꯂꯤ, "ꯁꯥꯃꯨꯗꯒꯤꯗꯤ ꯀꯩꯅ ꯍꯦꯟꯅ ꯆꯥꯎꯕ ꯑꯃꯗꯤ ꯁꯛꯇꯤ ꯂꯩꯕ ꯖꯥꯠꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯩꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯒꯦ"꯫ ꯑꯗꯨꯗꯒꯤꯗꯤ ꯍꯨꯏ ꯑꯗꯣ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯀꯩ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯍꯨꯏ ꯀꯧꯕ ꯑꯩꯍꯥꯛꯇꯤ ꯑꯄꯤꯛꯄ ꯑꯁꯣꯟꯕ ꯖꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯇꯩ ꯖꯤꯕꯁꯤꯡꯅ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗ ꯎꯃꯪꯗ ꯂꯩꯕ ꯀꯤꯔꯦ꯫ ꯑꯗꯨꯅ ꯁꯥꯃꯨꯅ ꯍꯥꯏꯕꯗ ꯀꯩ ꯅꯈꯣꯏꯅ ꯎꯃꯪꯒꯤ ꯖꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯆꯥꯎꯕ ꯖꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯅꯅꯥꯏ ꯍꯨꯏ ꯑꯩꯍꯥꯛꯄꯨ ꯀꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯈꯔ ꯂꯩꯍꯟꯕꯤꯌꯨ"꯫
ꯍꯨꯏꯒꯤ ꯋꯥꯐꯝ ꯑꯗꯣ ꯀꯩꯅꯁꯨ ꯌꯥꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯨꯏ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯩꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯩꯒ ꯍꯨꯏ ꯑꯗꯨꯒ ꯎꯃꯪꯗ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯍꯨꯏꯅ ꯀꯩꯒ ꯆꯠꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯅꯥꯄꯜ ꯇꯧꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯒꯧ ꯒꯧ ꯈꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯏꯅ ꯈꯣꯡꯕ ꯑꯗꯨꯗ ꯀꯩꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯨꯏ ꯍꯥꯏꯕ ꯑꯄꯤꯛꯄ ꯖꯤꯕ, ꯅꯪꯅ ꯑꯁꯨꯛ ꯀꯟꯅ ꯈꯣꯡꯂꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ? ꯎꯃꯪꯒꯤ ꯁꯥ ꯌꯥꯝꯒꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥ ꯂꯥꯛꯇꯨꯅ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ." ꯍꯨꯏꯅ ꯀꯩꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯃꯨꯛ ꯈꯜꯂꯤ, ꯁꯥꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯅꯤꯡꯊꯧꯗꯤ ꯅꯣꯡꯁꯥ ꯑꯣꯏꯔꯕꯣꯏ, ꯆꯥꯎꯔꯕ ꯁꯥꯃꯨꯗꯒꯤꯁꯨ ꯀꯩꯅ ꯉꯝꯕ, ꯑꯗꯨꯒ ꯇꯝꯊꯤꯔꯕ ꯁꯥꯍꯤꯡ ꯆꯥꯕ ꯀꯩꯗꯒꯤꯁꯨ ꯑꯃꯨꯛ ꯅꯣꯡꯁꯥꯅ ꯑꯃꯨꯛ ꯉꯝꯕ꯫ ꯑꯗꯨꯅꯗꯤ ꯑꯩꯍꯥꯛ ꯅꯣꯡꯁꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯇꯥꯔꯦ꯫ ꯃꯍꯥꯛꯇꯤ ꯁꯥꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯉꯝꯕ ꯖꯤꯕ ꯂꯩꯔꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯨꯏ ꯑꯗꯣ ꯅꯣꯡꯁꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯂꯥꯛꯂꯦ꯫ ꯍꯨꯏꯅ ꯅꯣꯡꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯎꯃꯪꯒꯤ ꯁꯥꯌꯥꯝꯁꯤꯡ ꯅꯣꯡꯁꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯍꯨꯏꯒꯤ ꯃꯌꯥꯝꯕ ꯂꯝꯍꯨꯏꯁꯨ ꯅꯣꯡꯁꯥꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯖꯤꯕ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯗꯣ ꯎꯕꯗ ꯍꯨꯏ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡꯁꯥ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯍꯨꯏ ꯑꯗꯨꯁꯨ ꯅꯣꯡꯁꯥꯒꯤ ꯃꯅꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯒꯤꯗꯤ ꯍꯨꯏ ꯑꯗꯣ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃꯗꯤ ꯁꯥꯌꯥꯝꯒꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥꯒ ꯂꯣꯏꯅꯅ ꯎꯃꯪꯒꯤ ꯁꯥꯌꯥꯝ ꯑꯃ ꯂꯝ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯁꯨ ꯅꯣꯡꯁꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪꯒꯤ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯂꯝꯍꯥꯡ ꯂꯝꯖꯥꯎ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯂꯝꯖꯥꯎ ꯑꯗꯨꯗ ꯍꯨꯏꯅ ꯒꯧ ꯒꯧ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯥꯅ ꯍꯨꯏꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯨꯏ ꯍꯥꯏꯕ ꯑꯄꯪꯕ, ꯀꯔꯤꯒꯤ ꯈꯣꯡꯂꯤꯕꯅꯣ? ꯉꯁꯥꯏ ꯃꯈꯩ ꯎꯃꯪꯗ ꯈꯣꯡꯕꯗꯤ ꯐꯩ, ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯝꯁꯨ ꯌꯧꯔꯛꯂꯦ꯫ ꯇꯥꯏꯕꯪ ꯃꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯔꯒꯅꯤ." ꯅꯣꯡꯁꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯍꯨꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯅꯣꯡꯁꯥ ꯍꯥꯏꯕ ꯑꯁꯤꯗꯒꯤꯁꯨ ꯇꯥꯏꯕꯪ ꯃꯤꯅ ꯑꯃꯨꯛ ꯉꯝꯂꯕ, ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤ ꯊꯤꯔꯒꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯨꯏ ꯑꯗꯣ ꯁꯥꯌꯥꯝ ꯑꯗꯨꯗꯒꯤ ꯂꯩꯊꯍꯧꯔꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯩꯖꯒꯦ ꯍꯥꯏꯖꯔꯨꯕꯗ ꯌꯥꯕꯤꯔꯗꯨꯅ ꯃꯤꯔꯛꯇ ꯑꯃꯨꯛ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯤꯁꯤꯡꯒ ꯀꯣꯏꯅ ꯆꯠꯇꯨꯅ ꯆꯤꯟꯖꯥꯛ ꯊꯤꯕ, ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯍꯨꯏ ꯑꯗꯣ ꯌꯥꯎꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯆꯥꯡ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯒꯧ ꯒꯧ ꯈꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯅ ꯁꯨ ꯁꯨ ꯍꯥꯏꯗꯨꯅ ꯊꯧꯖꯤꯜꯂꯒ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥꯟꯅꯕꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯅ ꯍꯨꯏꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯨꯏ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯗꯤ ꯈꯣꯡꯒꯅꯨ꯫ ꯅꯪꯅ ꯈꯣꯡꯂꯕꯗꯤ ꯂꯥꯞꯅ ꯂꯩꯕ ꯁꯥ ꯀꯩꯁꯤꯡ ꯆꯦꯟꯈꯤꯗꯨꯅ ꯐꯥꯕ ꯉꯝꯍꯧꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯈꯣꯡꯒꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯅꯛꯅ ꯎꯔꯕ ꯃꯇꯝꯗ ꯈꯣꯡꯂꯛꯎ, ꯑꯗꯨꯒ ꯑꯩꯅ ꯐꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ" ꯍꯥꯏꯈꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯖꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯇꯥꯏꯕꯪ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯝꯕ ꯁꯛꯇꯤ ꯂꯩꯕ ꯑꯆꯧꯕ ꯖꯤꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯍꯨꯏꯅ ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯄꯨꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯊꯕꯛ ꯀꯌꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫